ꯑꯩꯒꯤ ꯅꯤꯡꯉꯣꯜ ꯁꯨꯇꯤꯡ ꯂꯥꯁ ꯗꯦ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤꯁꯤꯅ ꯑꯗꯨꯒ ꯐꯤꯂꯝꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯖꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯦꯝ ꯁꯥꯕ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯖꯔꯛꯑꯦ ꯑꯗꯨꯒ ꯏꯗꯤꯇꯤꯡ ꯄ꯭ꯔꯣꯁꯦꯁ 90% ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯗꯕꯤꯡꯁꯨ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯝ ꯃꯤ ꯑꯃꯅꯤ ꯈꯛꯇ ꯉꯥꯏꯔꯦꯕ ꯗꯕꯤꯡ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯉꯁꯤ ꯁꯨꯇꯤꯡꯁꯦ ꯂꯥꯁ ꯗꯦꯁꯨ ꯑꯣꯏꯗꯣꯏꯅꯤ ꯅꯤꯡꯉꯣꯜꯒꯤ ꯁꯨꯇꯤꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯏꯁꯩꯒꯤ ꯁꯣꯠ ꯑꯅꯤꯒꯨꯝꯕ ꯋꯥꯠꯍꯧꯕꯗꯒꯤ ꯉꯁꯤꯁꯦ ꯍꯟꯕꯅꯦ ꯃꯇꯦꯛ ꯑꯃ ꯑꯗꯨꯒ ꯉꯁꯤꯁꯤꯅ ꯅꯤꯡꯉꯣꯜꯒꯤ ꯂꯥꯁ ꯗꯦ ꯁꯨꯇꯤꯡꯁꯨ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯅꯤꯡꯉꯣꯜꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕꯐꯥꯎꯇ ꯋꯥꯃꯤꯟꯅꯔꯛꯈꯤꯕ ꯇꯧꯃꯤꯟꯅꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯨꯁꯤꯡ ꯑꯥꯔꯇꯤꯁꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤ.ꯕꯤ. ꯈꯨꯃꯟ ꯐꯤꯂꯝꯁ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯑꯃꯗꯤ ꯌꯥꯝꯅ ꯀꯠꯊꯣꯛꯄꯤꯔꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯨꯒꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯀꯠꯊꯣꯛꯃꯤꯟꯅꯁꯤ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯣꯠꯅꯃꯤꯟꯅꯁꯤ ꯄꯨꯟꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ